Kurumjari. ISTV Pau Miang Tabir Simutaram Nokchare, Uzimoroiba Pau. Assembly Nongzumi Pam Ngasiloshan Cray. ILP Ki Matanga Joint Committee Ga Waris Sanaduna, Warishan Amapurukna Bat Chief Minister na House Ki Kutanga Apil Tau Cray. BJP Manipur Pradesh na Assembly Session Sangdoktuna ILP Ki Wafam Marik Chumna Khanana Batakshile. Governor Unaduna Hauzik Oiriba Pibam Yengsinana Ba Hijakre. Amadi, Ayeng Ayupung Mangadagi Pung Tara Pauba Curfew Komtokre. Miyamna Ngasisu Mapam Kayada Park Sana ILP Ki Kongjang Sangshinake. Hauzik Pung Pau. Mamang Thagi Kuntaruk Tagi Chatarakiba Tara Suba Manipur Legislative Assembly Taramatoi Suba Session Ngasiloshan Crate. Ngasiaroy Banumita Manipur Appropriation Number 5 Bill 2015 passed out Crate. Appropriation Bill Sigi Kanabada Opposition Ki Maikaidagi MLA L Ibomcha Dr. I Ibohalbi Amasung T.A. Syam Kumar na Pukalakiba Wang Singi Paukum Piraduna Chief Minister Okram Ibovina Fungro Kibada ILP Gi Wafam da Government Asigi Sabsaba Transparency Lay Lautuk Lokoi Karisu Laite, Governor na Bill Adu President da Kananabagi Reserve Taukiba Asigi Matangda, Bill Amana Mahut Sindokpa Yai Yade Haibase, Legal Advice Sweden Panglagani. Amoram da President da Thakrabadi Tongan Tongan ba Ministry Singda Thadaduna Tongan Tongan ba Wafam Kaya Amasu Lakpa Yare. Adubu confirm di Oidaba Pau Amada, Center da Thakiba Bill Kudimak Thataruki Manungda Yai Natraga Yade Haibadu, Kalangadabani Haibalay. Bill Asigi Matangda Hauzik Ladiba Pibam Asigi Matangda Kananaba JCILP Gi Thomi Singh Nasi Oirabasu Paminaduna Warishin Purakmina Si Haina House Ki Kutangda Apil Tauke. Zatariba curfew asisu numidang wairam mifam pangthoklaga hayengdagi komthokpa yabra haibadu yengani. School college sing thingliba asisu athuba matamda phibamna phagalaklabadi hangdoknaba honagani haike. Appropriation bill asi khanabada MLA Dr. I Ibohalbina Mahiru Laikidaba Thodok Aduda Chenaba police personnel sing adugi officer kanano nimit aduda mafam aduda magistrate duty kanatake. Kurai area da Kongjang Sangshinba Singh Provision the Laiba IPS officer Amana no make up Kaptuna Tanbagi footage media the Yaurakiba say Yamna Haksina Lo from Toy. Jen Krabamir Singh Aduda Karigidamak officer Asina Hanjin no make up Libano. Isuasida Mahaki Lanai Nungaitaba Laibazatla. Mahiro Sikiba Todokta Senaba Singi Matakta Kari action Laurabagi Hanke. MLA T.S. Syam Kumar Home Department Asi Miyangi Iho Matau Karamna Lakshin Gani Haiba Khangdre Local Channel Singi Pau Yengbada Police Ki Action Asi War Gi Channel Yengbaga Manare Haike M2 Gamadi MGO Gi J Sina Taliba Demand Singh Mapung Phana Pikiba Tarabadi Chief Minister Yauna MLA Pumnamak Khut Thangalaga Surrender Tawbagi Phibam da Laglagani Miyangi Yengbiraga J Sina Sales Work Strike Chathagani Tawribasi Tawbiganu Haina Chief Minister O Ibobina Fongdokre Ngasi Sathaki by Assembly Mifamda MLA I Ibohalbi Amadi L Ibom Chana Pukalakpa calling attention ga Marilena Chief Minister na Wafamasi Fongdo Kibani MLA Ibohalbina Laliba July Kundagi Jesina Sales Work Strike Chathagani Haina Tauriba Asigi Matanga Sarkana Tang Taba Warushin Purakpalatre Insolishingani Taragi Medasu Agreement Inakiba Lady Hairaduna Tongan ba Department Singda Lairiba Master Role Work Charge Samadi Casual Employees Singi Masing Fongdoke Employees Sing Asi Regular Tahanbiu Haiba JSG Dabida Yaure JSG Demand Sing Asigi Matangda Tangkak Kayada Sarkana Warisana Kibalade Strike Asi Chatharak Patarabadi Miyam Amadi Sarkargi Thabak Thoramda Zauna Akaiba Lakani Masi Toktanaba Nakal Animakta Yasinanaba Honabiu Haike MLA Ibom Sana JSG Demand Sing Asi Yariba Makai Yanana Bahona View, Hauzik Sel Tongi Pibam Patabanina, Karitawa Yai Haibadusu, Yangsin View Fongdoke. Chief Minister O Ibobina, MLA Anina Pukalakpa calling attention ge Paukum Piraduna, Zesina Taliba demanding Ase, Yamnamaru Ibangatane, Makoina Taliba demanding Ase, Loina Pinanaba, Honorabadi, Sarkar Ase, surrender Tobagi Pibam that Lakpatabane. Budget Habliba, Sanfam Se, Karmasari Singi, Tolopi Bada, Ayama Chatlibane, Makoina Taliba area DA Amadi, Pensina Singba, Pinana Bahona Bada, Sahi Amada Lupa Kro, Chom Marfuda Taruke, Matakta Sadin Taure. Center da 10 pay Sadanaba Tabak Pakalabasu, State Asidadi, 6 pay Mapung Pana, Chanabangam Dre.
JSना तालिबा दावी सिंह सरकार ना पिनिंग लबसु मतम खरा ngaithok ngaichin tawba tabani state asi hauzik overdraft tagadra haibagi chingnaba leitaba nate employee sing regular tawbagi matang dadi sarkar na kanna yengsili BDF ki matang dasu makhoigi remunerization hengatnabagi khanaba leiri haike ILP sugi damak assembly session sangdokadabani isu asiga mari leinana congress yaudaba political party sing kok tungchinaba hauri haina BJP Manipur Pradesh ki president J.S. Chaubana phongdokre nitaipa suthektu leiba party ki office ta pangthokpa paugi mifam amada J.S. Chaubana assembly session asi sangdoktuna ILP gi matangda kari tauraga phagadage haibadu munna khanagadabani miyam da awaba piriba curfew asisu lokthokadabani haike Chaubana makhatana ILP gi issue da Mahiroi Robin Hood lekitaba asi party na thamoi sokna nuaite assembly da hana khana nainaram labadi mahak siramloi hauzik party ba government asi leitabaga chap manare law and order leitre hauzik ori ba state asigi phibam gi matang da ngasi governor da cherol ama pisinduna sab saba thabak lokat pinaba taksin kre governor na su lokat pam thokpa thabak sing lokat lagani haibagi thajaba pirakle haike political party thatul yaroi social organization many student union bayam apang ko ikhin lawga assembly to khataba natragani ingoi adu matawni haibani mase commitment se thamatai ago Indian constitution ki wang masa se haibate akoi rai akoi lamgi use ni lehin daba kai tongna ba semdai thangmeban kendra gi MLA oiramba case J Kishana government asina tawning bata tawbasi hongdokpa chungani opposition gi wafam amade miyam gi wafam thawoi de haina maral sikhi akoigi husik puthoriba ai president na susi topic re masigi ke se shuai ade ai samna assembly gi pol ra masi de select me thade se hatan jan yadabri I am the first one to walk ai masi wa to secondly masi ka duba governor na pura pastor wa ai praja ki shortly and with na china to secondly Manipur da inner line permit system chan halu haina joint committee on inner line permit system Manipur na Mahiroi yauna miyam ga loinana sangshilakhiba khongjang da chatkiba tangni panda police na rubber bullet kapada Mahiroi sapam Robin Hood lekhidaba amade Mahiroi kaya asopan nangkiba numit adugi nungtil pung mari dagi Imphal West amade Imphal East ki mafam singda matam kaktaba curfew thamlambadu hayeng ayuk pung manga dagi pung tara phawa supnagi pung manga khaktangi komthoknanaba Imphal East amasung West district singi district magistrate singna order thokre Maraksida curfew asina maram oiduna mahusagi punsida chauna akaiba pire matam kaktaba curfew thamjin khiba asina maram oiduna nongmada changraba yadraba chanaba polam sing phangnadabagi awaba mayoknaba haurakle amaramda curfew gi athingba thugaiduna Imphal East West da paksana miyamna khongjang sangsinakhe Police na miyam gi khongjang lakshinana ba hotnabada miyoi kayamarum soktuna Rims Jenims amade Lanai Hospital singda laikan nakre Bisnupur Thawbal district ki mafam kaya dasu khongjang sangsinakhe Inner line permit system ki matang da achoba irang ama lakliba si all political party gi mihu sing amade intellectual circle gi miyoi singi mot lauduna JCILPS kangbu yauna yanakhiba wafam sing adugi ona tainabada sarkar gi oiba bill ama puthorakpadagi ni haina advocate khaidemani na ISTV news ka unabada phongdorakle Mahana makha taraduna hauzik su anoba bill ama semnana ba honarabasu sarkar asida akiba ama leiriba asina praja singi apamba adu phangba ngamloi praja singi apamba phangnana bagi damak leiriba MLA sing pham thadoktuna president rule matam khara lehalaba matungda praja singi apamba khanba mihu sing khallaga amuk hana miyamna yaba ILP gi bill ama sembatangai fadre anoba mihut khanbada praja singna hanagi matogum mawong maril tadaba miyoi khallabadi hanadagi karisu ahongba leire haina phongdorakli central government na yarakpa amsung yarakta ba haibado madu tongana thamaga central government na yagera yaroira government asina magi will power magi political will amagaloina machi tawtaka yadi hairabadi thabak se pangthokpa ngamya adu karamana lo semna ne haibado araiba thabak neba government na tawning da haiba se government ki leadership se masigi magi wakhalona se masi prajamiyam na khangba ma changya lona magse sarkar su resign tore ga mate kar president rule
लेगा नौना इलेक्शन तौरगा प्रजा की मिहुल खंबा अदुगा मतिक मगुन लेबा खंग हैरबा मियोय कयामा थागलगा नौना खनद्रदि याररोया गवर्नमेंट की विल पावर गवर्नमेंट की विजडम असी यामना कलहनबा यामना थौना फना थौ फंगथोकपा मचंगी अदु नत्रगदि मसी यारोय हंदक चंगसिलकलिबा मियाम की खोंजंग असिदा पुलिसना सथरिबा थवंग असि का हेनबा लिचटनी हाइना मणिपुर की मियाम यावना असेंबली की हाउस दा फावबा फोंदोकनरिङै चेरक असिदा ngरang numidang खुराई लमलोंगदा ILP की खोंजंग संगसिनबा मिय अनि पुलिसना फुबदगी का हेना सोक्तुना जेनिम्स दा लाइकनख्रे मखोई सिंह अदुदी माइबम अरुण चही 38 अपोकपा बोरो खुराई निंगथौबुंग अमदी संजेनबम तामो चही 38 अपोकपा लेखिद्रबा नंदबाबू कोंगपाल चिंगांगम लेकाइदगिनी सोगलबा मखोई अनीना फोंदोरकपदा खुराई लमलोंग बाजारदा पुलिसना फारबा मतुंगदा मखोइना नोंमै बटना सुबगा लोइनाना फुरखिबनी हाइना फोंदोरकले लंफेल सना कैथेल लमलोंग मरी फांगबदा मियामना लंबी थिंगबगी खोंजंग संगसिनखे चीफ मिनिस्टर अक्रमी बोबी अमदे डेप्यूटी चीफ मिनिस्टर की इफिजी मई थाखे महरोई हाटपा दंदी पियु मणिपुर दा इनर लाइन परमिट सिस्टम चनहलु हाइबा खोलाव कया लाउखे इसम जमना मयुमदगी स्कूल कागी बस छात्र सिरबस बावदा अखोई एमएलए ना पामुक तिंगक्तबा तमिन मचिन मेंशन मना पामुदब लैबसे अखोई सोम माइगैसी ओइना क्लब की मैना पाइबि खुदिमना पेंजदे नाकलमरोमदा थांगवेबंदसु ख्वाई लंफेल वुमेन्स यूनाइटेड डेवलपमेंट ऑर्गेनाइजेशन लंफेल ना सिंदुना मैरा पाइबि सिंगल लोइना वाकत मिफम चतखे लंथबाल लेप अवांग लेकाइदसु मियामना मै लंबी थिंगदुना खोंजंग संगसिनखे महरे हाटपा यानिंगदे मणिपुर दा इनर लाइन परमिट सिस्टम चना हनगदबनी हाइना दाबी तौखे उम्बगी येलौमी अखोई हौजी लाइरिबा मैतै सिंजे त्रिपुरा दा मांगी त्रिपुरी मांगी बगुमना मणिपुर दा जु मैतै मांगी दबगी सिंगनबा कया लैबा सि अखोइना थमोइदा सिंगनबा फावरकपदगी ngasi ILP चना लुआइना लौजब कर्फ्यू थुगाइदुना ngasi लैखिद्रबा रॉबिन हुड की मिसिगी मतंगदा सेमखिबा जेसिना सिंदुना रैली पांगथोखरे खुराई लारियंगबम लेकाइदगी हौखिबा रैली अदुबु थिंगननबा पुलिसना होनाबदा नाकल अनिदा मुकनबा थोखे पुलिसना टियर गैस सेल कापदा खोंजंग संगसिनबा यावना नुपा अमा सोखे पुलिस की SI अमना टियर गैस सेल कापननबा होनाबदा सेंबर मनुंगदा पोखाइरकपदगी महाकी मकुता सुसोखी खुराई की अकोइबदा चटखिबा रैली अदुदा मणिपुर पुलिस की थवोंग यानिंगदे महरोई हाटपा पुलिस दंदी पीगदबनी हाइना इबा फेस्टुन सिंह सिजिनखी रैली अदु असेंबली तमना संगननबा होनरकपदा खुबलंपा की सेकेंड IRB की पोस्ट मयादा पुलिसना थतुना थमखी ngahak मुंगनरिङै चेरकता अनिसुबा IRB की पर्सनल अमना पाइबा कार्बाइनदगी नोंमै मरु अमा खंगहौदना कापथोरकपदगी अमुक हन्ना इरांग कंखटखे मुकनबा अदुदा असोपन कयासु यावखे सगोलबन तेरा लौक्राकपम लेकाइदसु मियाम थोरक्तुना रॉबिन हुड मिसी यानिंगदबा फोंगलोपगा लोइनना अथुबा मतमदा येलो मी सिंह कन्ननबा बिल पास तौ हाइना खोंजंग संगसिनखे खोंजंग की सरुकम ओइना लंबीदा तयर अमदी अतै पोलम कया मै थाबगा लोइनना एफिजी सिंह सादुना मै थाखे प्रजा सिंह की अपामबदा थबक तौदबा सरकार की म्यू सिंह फम थादो अथुबा मतमदा येलो मी कन्ननबा बिल पास तौ हाइबा खोलाव लाउखे इंडो म्यांमार लंबी की कवा मखा नावरिम लेकाइदसु मणिपुर यूनिवर्सिटी मेन गेट फावबा मियामना लंबी थिंगदुना खोंजंग संगसिनखे खोंजंग अदु तनखाइनबा पुलिसना टियर गैस कापखे खोंजंग संगसिलिबा सिंगना पुलिस की माइकैदा नावरी कापसिलखे ILP की खोंजंग मनुंगदा कवा एरिया दा खोंजंग संगसिनबा महिरोई सिंह मणिपुर पुलिस ना फादुना फुरमने हरे सोलबा अंगांग अनि अदुदे कवा लाइक फ्राकपम लेकाइदगी सौग्राकपम जेक सही 35 अपोकपा अमुजाव थोकचोम एलेक्स सही 35 अपोकपा TS रंजन कवे
Manipur सरकार ना थमलिबा कर्फ्यू थुगाइदुना उरिपोंग माइकेदा मियाम थोरक्तुना मणिपुरदा ILP सना हलु छात्र हाटपा यानिंगदे हाइना लाव खोंगदुना लंबी सरोकता थोरकपदा पुलिस की माइकेदगी मधुबु थिंगनबा होनाबदा टियर गैस कापतुना मियामदु तनखाइखे तुंगदा मियाम थोरक्तुना अमुक हन्ना लंबी मयाइदा टायर अमदे अतै पोलम कया पैसिंदुना मै थाखे ngasi nungthil pung mari rom tarakpada laikhidraba Robin Hood ki khurai lairigeng bam laikai da laiba yumda imung manungi awabada saruk yaduna laikai gi miyoi khara punduna lairingai da tural wangmadagi police na tear gas cell kapsilakre hari thodo sida Robin Hood ki mane tusinduna wanthabadagi laikanakre laikhidraba Robin Hood ki apokpa Romesh na police ki thawonga se paliba sarkar asina mi hananabagi license pirabra haibagi paukhum pami awaba taduna leiriba imung asida asigumba thawong chathariba sinade imung manungi mioi pumnamak hatlage hairibra hangke mayam lakidana phamdana kotana wang bahong nuana wari watai chanadana leitabagi awana se leiminari ngai marak sida wa ye wangmadagi nongmai kapsalai smoke box kapsalai masibo loina hapirage haibra natragana kamaina tawiriba sarkar no masim tang pamjai adugi mathakta sarkarna hauriba chatra chatri mayam ihumamtang license pide akoina sini haibdu pamjai police na rubber bullet kapada mahiroi Robin Hood hatkhiba mahiroi kaya asopan nangan khiba thawongbu tongan balup kaya na awaba phongdurakte Maraleba police personnel sing chairak pigadabani haina dabi tawbaga loinana Manipurda inner line permit system chana hangadabani haina Ireibak ina chanura loina silol ichal apunba Manipur kanba imalup amkil lamade Communist Party of India Marxist na thadorokpa cherol amana khangalakle hauziga ten mapem tan lokjari break matung na mayambu taram nokjari Kurau Makhong Women's Development Committee amadi Kurau Makhong United Club na punna sinduna Manipurda inner line permit system chana hangadabani Robin Hood hatpa police personnel sing chairak pigadabani haiba dabi tawduna wakan mifam chatakhe Ye school hero hanba laikai su lamdam adugi maira paibi sing thoraktuna lamdam asida yellow mi sing kanana ba wakan mifam chatakhe police na mahiroi hatpa yaningde mihat asida chenaba police personnel chairak piu athuba matamda bill pass taw haiba dabi tawkhe Kainau apunba maira paibina su JCILPS ki ihau saugaladuna wakani fam kre yellow mi kanana ba sab saba bill putho haina davi tawkhe kaisamthong ahandem lekai da su lamdam adongi miyoi kayana wakani fam chatakhe mairoi hatpa police personnel sing chairak pigadabani miyamgi apamba thabak onthok pangamdaba chief minister moral ground da khudakta pham thado ILP chana hangadabani haina davi tawkhe Yumnam na kai da leiba imo feeling manakta nupi singna wakan mifam chatakhe tungda police laktuna wakan mifam adoloshin hanke singa makha apunba nupi lamjing lup amade salaina model club chinga makha da su wakan mifam chatakhe loitang khunau da su Manipur da ILP sana halu khongjang sangshin ba mara leijada ba mahiroi hatpa yaning de haiduna all Manipur nupi marup loitang khunau branch na sinduna wakan mifam chatakhe Uripok Nauremthong Samusang Khulem Laikai Community Hall da lamdamadongi nupi mayamna ILP sana halu mahiroi hatpa police personnel chairak piu haiba davida wakanifam ama chatakhe Uripok Yambem Laikai da nupi sing thoraktuna lamdamasida ILP sana halu haiduna wakanifam chatakhe wakanifam aduda Manipur sarkar gi thawong yaning de praja singi hul khangna thabak tawhaningi police na mahiroi hatpa dandi pigadabani phajin khiba lup singi luchingba sing athuba matamda thadokadabani haina iba pleka sing sijinakhe kaibi maira paibina ILP sana halu mahiroi hatpada chenaba police personnel chairak piu haina ngarang maira gi khongcha chatkhre kaibi salamdagi haikak mapal phawba chatkiba khongchat aduda yelhomi kananaba an chemu mairoi sing yegnabagi mawong oina lawduna nongmaina kaptuna hatpa yaningde miyamgi dabi piduna warishin pura uhaide yegnaba dangna hatkiba se thamoi chona nungaite masigi damak Manipur sarkar na thubam tamda warwa chilama pornaba inner line permit system chana hanaba daita labiyo hajaning Khagempali Panthak Pankha amadi nupi samas Khagempali branch ki apunba maira paibi singna Khagempali dagi Kwakathil taba lambi da ngarang numidang maira gi rally chatkhre
mayang Imphal taba lambi yaurakpada city police ki kangbu ama laktuna athingba pibadagi ngayhak muknaraba matung makha tana chalan khidre Manipur da ILP chana halu amadi satra hatpa police personnel sing dandi piu haiduna phumlo da miyam gi rally ama chatpaga loinana chief minister amadi deputy chief minister gi mitam saduna mai thakhe lambi da mai thaduna achat awok sing thingbagi thabak su chathakhe Khongjang asigi sarukama oina lamsang bazar da lamdam adongi nupi sing thoraktuna wakan mifam phambaga loinana miyamgi khongchat amasu lamsang bazar dagi hoduna chatke khongchat adu da Manipur da ILP chana halu yalomi kallu habina singba kholaw kaya su lauke kumbi da su kaithel phambi imai bel singna wakan mifam chathakhibaga loinana ILP chana halu mairoi hatpa police serak piu haina yaning da ba khongchat chatkre khurai laiyeng bam laikai gi miyoi kayana khurai salan thongdagi Laifam kuno phawduna miyamgi khongchat chatki lamlong thong yaurakpada police ka muknarakpadagi mafamduda thamba police ki barricade sing Imphal turel da thadaki Nagamapal kangjabi leiraktagi Rems Road amadi lalambung makong phawduna miyamgi khongchat chatki Amaromda assembly mifam phamlingai manungda thangmaibangi miyoi kayana ABC godown romda thoraklaga assembly tamna khongjang sangshinna ba thorakpada Imphal West police na miyamgi khongjang adu lakshinki Police tamna nung langsin baga loinana nauri kaya su kapsilake. Police na tear gas kapada miyoi khara asopan nang ki hare. Imphal East District ki kongba amadi wangkai maikai dagi miyamgi khongchat ama suchatke. Wangkai ningthem pukri mapal amadi wangkai yonglan leirak machinda police amadi IRB na thattuna tankhai ke. Apunba maira paibi amasung club na sinduna Thongkhong Lakshmi Bazar da su ILP sana halu maraleba police sairak piu haina khongjang sangshin ke. Malom da su lamdam dugi miyam na lambi thingbaga loinana ILP sana halu haiba davi ga loinana khongjang sangshin ke. Namdalong da su nupi singna mahiroi hat khibagi mayokta yaning da ba phongdok tuna wakan fam chatake. Yellow mi kanana ba chap saba bill putho haina davi tawre. Angang aduna thokiba adugi punsi adu belu lehenbara. Asini na board kaning bagi da magda akhoi khurumaga noi gi board pibiu hai adu akhoi gi parza asibu akhoi gi lainga asibu makhoi gi saruk yaw da braiba lairiba police asina su parza bu kaisu nataba democratic way da changjan liba adu bo moina moi yekna babu tawgada mo adu da ekta point blank da kapthaba habsi akhoi yaning de akhoi condemn tawi Manipur asida akhoi ni isam chamna akhoi hak asibu PBU haina haiba matamda pidraga assembly session sida moina khanna gadaba mahotada mi ama sibagi matamda akhoi khanna ge asibu bali oina Manipur sidu I tadradi yadrabra thodo ama thokpa matamda haibase akhoi hajaning Nauria Kendra Women Welfare Association na mongsangai da ILP gi ihauda police na phajin kibalu chingba sing thado masina irang hengatnaba oina thokani mairoi hatpada chenaba police cherak piu haire Bamol Ekai Sangai Sutekta Su Lamdam Adugi Nupising Thoraktuna Lamdam Asida ILP Chananaba Wakanifam Pangtoke Wakanifam Aduda Police na Mahiroi Hatpa Yaning di Haibaga Loinana Same Minister Amadi Deputy Same Minister Gi Efiji Singh Saduna Maithake Hauji Changchaliba Khongjang ILPS Sana Halu Haiba Khongjang Curfew Thugaiduna Ngasi Malom da Supangtoke Lamdam Adongi Miyamna Sorokta Thoraktuna Lambi Thingba Amadi Tayarna Chingba Maithake Manipur Police ki kangbuga khongjang sangshiliba singa mukna bathoke khongjang sangshiliba sing tankhai na bahona bada tear gas amade mok bomb na chingba kapkhe government na curfew thamjinba school lephan ba amade luchingba khara phajinduna thambana miyamgi ihau namthaba ngamgada banati haiduna ipsa gi president na phongdoragle masina hena khoisaung na ba helaktuna achoba lanjau ama thorpa yai amuk ahen ba bisi mina laktringai da government na chap saba phirep ama athuba matamda lahobana miyamgi ihul khangna thabak tawba oigani hare Robin Hood Laikidabada All Manipur Women Social Reformation and Development Samas na awaba phongdorakle Joint Committee ILP Khongjang Masagi Marnai nate Laibak Miyam Gini Haibasi Sarkar na khangpham thui Laibak Miyam gi wakat tabagi mahutta masagi pham kananaba honaba sarkar asina Laibak Miyam gi yaifanaba tawrakani haiba thajaba ngamde Sarkar asi khudakta resign tawnaba All Manipur Women Social Reformation and Development Samas na davi tawre Nongchub Imphal Maira Paibi apun balupna su Robin Hood Laikidaba amade Mairoi yauna miyoi kaya asopan nangan kiba thawdok yaning daba phungdurakle Joint Committee na sangsilakpa khongjang khudingmakta lup asina saruk yagani haide
Yellow mi kanana ba kongjang da Robin Hood mahiroina laikidabada All India Trade Union Congress Manipur State Committee na awaba phongdokre miyam gi apamba aningbagi matung ina makata ba thabak tawraktrabadi mairik pidagi maijawbi soidana thorakani athuba matamda warishin purakna ba honabiu miyam gi irang namthanabagi damak curfew thamjinduna nongmagi suraga sajaba kaithel da mana masing yonjaba kayada khamthengna awaba piri hari Singa makha apunba lamjing loop Manipur University Students Union nasu mahiroi laikidaba thodok nungaitaba phongdorakle Singa mathak maira paibi loop khurai ahongai thangjam laikai apunba nupi loop kyamgai khoirom laikai turel mapan mekola kaithel khurai thangjam laikai maira paibi nasu wakani fam chatake tungda rally ama lamlong kaithel tamna lakpada police na makhata na chalan khidre Lalambung makong apunba nupi loop amasong Healthy Women Society nasu lalambung dilaiba loop ke sanglenda wakani fam chatake Yellow mi kanana ba bill pass tau mahir laikidabada chenaba police personnel chairak piu haina davi tawri Nagamapal kangjabi lairak machinda miyamna curfew thugairaga human chain semduna ILP sana halu haina davi tawke police na miyamadu tansinke Kaisam thong elangwam laikai nambol mapal singjamai yumnam laikai singjamai chinga makhada su tongan ba lup singna wakan mifam chathake Sagolbal Moirang Lerak Mera Paibi Nepra Menjor Mera Paibi Athletics Sports Association Kongba Orange Club Kongman Social Worker Congress amasung miyam gi yai falupna laikai singda wakan mifam chathake Manipur da ILP sana halu assembly na pass tawkiba bill handou maralejadaba mahiroi sapam Robin Hood pu minungsi yaudana hatpa police ahakpa chairak piu habina chingba demand kaya taksiladuna ngasi khongman mangjilgi Oriental Club akampat amadi singjamagi mafam kaya da wakan fam phamkhre wakan fam sing aduda hana minister oiramba Bijoy Koijansu sarugya ke Bisnupur district ki manung channa Moirang lamkhai da leiba Diligent Public School gi mahiroi amadi oza singnasu school gate mamangda ILP gi khongjang saugaladuna khongjang sangsin ke mahiroi Robin Hood laikidabada pendaba phongdokhe Nambol kaithen phambi amasung maina paibi lup singna nambol kaithel da wakani pham chatake hainau bok waroi ching amade leimaram da leiba lup singnasu ILP sana halu haina wakani pham leimaram da chatake police ki khutta laikhidraba sapam Robin Hood ki damak minute ama tumina leptuna ikai khumnabot ke apun ba me ka bachinjak thingba lup nasu kainau thongkha da wakani pham chatake oinam da su oinam maira paibi lup na wakani pham chatake ireng bam kaithel da su miyam na wakani pham chatake Iroi semba apun ba maira paibi amadi club organization singna ILP sana halu maraleba police chairak piu haina maira gi rally chatkre chief minister amadi deputy chief minister gi mitam mai thake mahiroi Robin Hood laikidabada film forum Manipur na awaba phungdorakle miyam gi ihawasi government ka yanaba ama laktriba fawba film ga mari leinaba thabak thoram sing khudak tagi leplagani haire Hauzik Manipur da ILP system chana halu haibadabi da police amadi khongjang loi ani gi marakta muknaduna nakal ani makta aso apan yauribase ekhoi ngaktani nakal ani makna ka henba thawong chathabidana ba haingang kendra gi MLA N Birena phungdokre ngasi nungthil khurai gi dingku road ta lakhiba miyam gi rally ama assembly tamna lakpada police na chattana ba mungnarakpadagi tear gas kapagi makhol amadi miyam gi minil tabadagi wantharakhiba Sky Hospital da laikanari ba khurai lai yengbam laikai thongkhong machildagi Guru Mayum Rajendra Sharma chahi marfugi phibam yengsinba lakpada wafam se MLA na phongdokhibani laikanari ba Rajendra da MLA gi maikei dagi sel gi mating pikhi khongjang asi athuba matamda losinana ba angamba thakta sarkar na honabaga loinana bill asi withdraw tawna ba honari haike JCILPS nasu khongjang sangsin bada violence yawiganu police na miyam marakta tear gas rubber bullet kapsin ganu miyam gi mihut oiriba singna miyam gi aningba apamba thungnaba angama thakta honari karigumba ngamdrabadi miyam na pirakpa chairak adu harauna logani haike JCILPS gi madi praja miyam horiba singdasu yam violent roiba thabak se tawidaba
violent soap yaba adagi police na su yam ka hena hekta live round ka kapna mi rak da yum ka kapsen na question na do se masi to wi ganu sira su na ra su so su sida mangja ka dur khoi gi mi ngata na hajari bo mi gi mi da to se habnate mi gi mi da su to wi ganu violent na kana bam da porok te na khoi da thaja bathan biyo khoi elected members na kari ma khar soidna praja gi interest ta ILP na tanbi ri demand gi interest ta khoi maximum best level da khoi hona gani tawna na hona gani madu tawbung nam dra kana khoi da praja na bi dani do khoi Manipur da ILP system chana halu haibagi dabi da Kemal na sinduna kaithil phambi ima ibel singna Moirang Bazar da wakanifam chatakre lambi da uwa amadi tayar mai thaduna yelhomi kanana ba bill pass tau mahiroi lekhidabada chenaba police personnel chairak piu haina dabi tauke Thobal district ki mafam kaya da su miyam na akan makhongjang changsin ke Thobal Kaksing Yairipok Wangjing Khongjong Kaithel Thong Hangna Khide Lambi da mi chatna khide Lambi da uwa phaijinba tayar mai thaba yauna khongjang sangsinna ke Thobal Kaithel phambi singna sorok da thorok tuna lambi thingnana bagi khongjang sangsinna ba hona ke Thobal police na imai bel sing adu Kaithel da tansinduna thamke Wangjing Kaithel da su imai bel singna lambi thingduna khongjang sangsinna ba hona ke mafam du da ahenba police thomjinduna Kaithel da oina wakanifam chathahan ke Thobal Kiam Sipai Thong Ahan Bida Miyamna National Highway da Thorak Tuna Khongjang Sangshin Ke Thobal Wang Mataba Amadi Khangabok da Su Khongjang Sangshin Ke Babu Kaithel Tangjeng Sarangpat Kekman Hauka Mamang Amasung Maning da Su Miyamna National Highway da Thorak Tuna Lambi Thingbagi Khongjang Sangshin Ke Paumai Colony Women Society na Sinduna Mahiroi Sapam Robin Hood Lekidaba Thodok Yaningdaba Phongdok Tuna Paumai Colony Sangak Phamda Wakanifam Chatakre Mai masing tamliba mahiroi singbu leibaki oiba isu singda saruk yan biganu isu kayada education bu free zone ohen biu haike akoina pame bisina satra singdi involve to biganu maramdi moi di akoi gi future generation gi akoi gi pillars mayam ne mane luching ge to bane any issue thorak pasida satra singdi yausing bi hanganu curfew pass yauna Jennings Hospital da oxygen thinba lakpa den agency gi Tata DI gi driver overbridge ki makhada police na furakle thong asigi mayukta agency asina hayengdagi Jennings samadi rims ta makhal khudingmaki medical gas thinba leplagani haina agency asigi mapu RK Basanta na phongdukre bangna phongdokibada essential service sing komthoi haiba leibasu darkar leiba yai haiduna curfew pass phawba logduna gari mamangda naptuna chatliba asida police sing aduna paba thokta badagira hiram asida mari leinaba singna miyeng changani Jennings samadi rims ki authority na gas darkar oirabadi security puraklaga gas thingani lanai oina de irang ase tang tadriba phawba service leplagani haike Logunina in that curfew Vasalina and Mo Jennings and was around Tillen of the Spider Makata and Apo around two started to hold already. Makata and Moy Jennings Samsung Rim Station Suzuki Lady Rising 100 dribble of tea. I Makata and I bought a metabolic of Namduma and Lotre. Tasena Jennings Samsung Rimski side the security Hanatabit by that other another guy the other put a Tiluba Moina I guide Banana I started in a little tin. Mahiroi amasiba yauna sangsilaliba khongjang asida sarkar gi thawongbu UCM gi hanagi president Waina Basandrana yaningdaba phungdukre MLA singna miyamgi ihul khangna isuwasigi matangda lumna lobirabadi lamdam masida thokliba nungai taba thodok sing thoklamloidabani mamangda pass tawkiba bill miyamna pamde haiba leirabanina miyamna yaba bill ama thamoi sengna semduna yelomi singbu kannanaba honasi haike leibuga mensina amadi MLA infusina Together, I'm the Luna Logo Basi, Yamla level Chibani Hana Lugani, Maquina, Matamzana Lumna Lorum Bataragadi, Hariba, Akanusi, Hugi, Mishi Minatueva, a soap and Katueva, I can't buy home, Kavuzi Maniputa, and the Tarmo situation of the life was a Leramo Hanakale. With a Moishiana, a Hugi Zati Bukan in Bugi later, American Javu Taragadi, a quick toxin of Gumsi. Tamoysheng na build same kanda akugi mito singi makutagi adu no indigenous community singja kanmin se halaya ke makedi apil to ko sapam Robin Hood ko ba class 11 tamba ananda higher secondary gi satrama police ki adu ko maka henba lichatagi adu ko lekita ko protester adu gi tanga to do no ya ke makedi gi yana level chibo to
JCILPS की इहो नमथनबा सरकार न कर्फ्यू थमजिनबा मई तंफम संगसिंग सुटी थाबना वरिशिन पुरकप ngamloi political parties sing senior citizen civil society organization singa sarkar ga punna khanaraga warisin lakadabani haina amukogi vice president W Gonendro na phongdorakle isu asiki matangda khongjang sangsiliba mairoi amade miyambu police na tamthina phusaibase yamna laibak thibani tholiba isu asidi sarkar asina center khakki yanaba hotnaba masamaki miyambuna kari amata khalaktabadagi thorakpani haike khoi siba kidriba marana ginate hunamakina haina khanbigadawni magi imung manung sokkodawna phara badu ning thijna phara ga thambida tajeng amasu tamna huyen sikpadawna sanga dano tawba lamchatse ain paibe singsina ngapi kan bibegi mahutta tawgiri sima akhoi gi mai kedegi yam thamoi swai leiriba posaksi hantoga yamna thuna government gi level si yore masi gi sanction basida akhoi gi lok mayam singa siga asumna sanction mina si haiba tarige si yamna thuba matam da masi aroiba tangkak amakak yahunjani tasengmamak akhoi government singa aroiba tangkak amakak प्रजागलन न संगठन बा संगठन बा पसक्सी की नाखाई अमुक सेंगल अब कांदा यारक लबदी लायक फरे यारक तो बदे खोई तो करी तो बदगे अकोई प्रजा की मिहुन्नी अकोई प्रजा नहीं प्रजा पुनुमका अकोई खनंगम दब सिंग से संगठन मिन नबगी ing solising amaka samapal marifudagi hauna isu oiduna lakraba ILP gi wafam ase matamduda pankhiba sarkar adudagi hauna wafam asibu miraiduna lakhibadagi nungaitaba thodok wathoksing mathang thorakpani haina social scientist Danari Laishramna ISTV news ka unabada phongdorakle magna makha taraduna sarkar amana laibak ngak pa haibase praja singi ayambada laibak ngaktuna policy semu haibane masigi ona tainabada laiba sarkar oibadagi ngasigi sarkar ase praja singna thajaba ngamdre pumna magasina maram oiraga pamdaba thodok sing thoraklibani haina phongdorakle maroina ose miyang pamsi uido toba adulena nuba bilam semba ado yelomi gi saktam ngakpa ado yelomi gi saktam ngakpa habsida bejia ma thambaya 1950 dagi na haibasi wari sanaraga magi technically koi problem lebedu asam su man heglep kiba miyam lebedu hek tobanate koi miyam pamba bil putopatai madu center na yabe adabadu state na ubagi darka leite miyam pambadu togado ni aduga yarakchagadi ngasi yosi state ta tainabe mota center da ju tainaba thok taina khali maramdi pi khabada mjida masing hen ya pe miyam sinsi thingbugi di mathok yam taina khali Panduna Labour Care Singh Lushinanaba Amade Miyamda Gyan Tahananaba Manipur State Legal Services Authority na Sinduna Hayeng Pangthokani Tauramba National Lok Adalat ki Thauram Labour ki Hauzik Oiriba Phiba Masina Matam Khara Yaithokle Hare Hauze Amuka na tema bem tolokjore Break ki matungna mayam amuka na taram nokjore ILP isuda laikhidraba Mahiroi Robin Hood ki Laman Manipur gi miyamna mapoksimagi singbak ngamlaroi haina NPP gi president Sobakira phongdukre ngasi Imphal gi party office ta pangthokpa pawmisinga unaba amada mahangna makha taraduna Manipur gi MLA sing miyam gi mihutni miyam gi seba tawgadabani haibasi kauthoktuna tawningbata tawba thong asi sumde se minister na ngarang assembly mifamda ILP gi bill adu akhang ahe sing amadi all political party gi mihu sing yauraga Sem Kibani Haibasi House Pulan Lamjing Bani Bill Aduda Miam na Piba Wafam Sing Amata Yaude Bill Du Congress Kaki Bill Ni Haike Narang si ko the Honorable Chief Minister na Manipur Assembly House da makoy na puthoro iba the Manipur Regulation of Visitors, Tenants and Migrants Workers Bill Haibasi Magna all political party mayam adagi legal expert mayam adagi intellectual circle dagi mayam adagi tongan look kaya tanar ga shem khibani haibase yamna sawba misleading of the house to misleading to bune haibase sentok sage maramdi aikoina all political party gi mayam expert mayam individual mayam magi tongan ba mo downer ba kanda ti khiba proposal do amate yaute hariba bill sidi congress सरकार की कांग्रेस नते सरकार से बिल नि अकोगी नते सिंगपुर मयाम सिंगपुर से मकोगी बिल दो मयाम नते कांग्रेस की बिल नि सरकार की बिल नि
Manipur miyam na pamba ILP gi bill puthokadabani hauzik lairiba bill asi chanaba yaroi haina JDU Manipur State ki President M Tombina phongdukre ngasi babu parada laiba party asi office ta pangthokpa pawmi singa unaba amada mahagna wafam si phongnukhibani mahagna makha taraduna ILP gi bill asi gi matangda all political party na recommend tawkiba wafam adu sarkar na semdok semjin tawraga miyam gi apamba sing yaudana assembly da pass tawkibani miyam na yadaba bill khudakta withdraw tawgadabani handakta mahiroi amalai Kidabasi Sarkar gi daitani misi mina aso open thoklaba matungda khana nainabagi thawong party na yabangam loi ILP gi matangda Congress party yaudaba party sing punsinana ba thawrang tawre haike Governor da Pishan Graba hujingna masi khoi gi miyam na yadre na horoi ba singmo bill ase khuduk to withdraw tawdabani loina na miyam na pamba bill ado madu sarkar sina miyam go loina na amukan na khanaraga madu sanana na ba reintroduce tawna ba khonagadabani ado loina na Manipur da hujik JCILP na sangsilliba yelong kannanaba asigumba issue asida tongan ba Manipur da based over political party punama Congress yaudaba koi ko kumsinaba hore loina JCILP gi akoi soidana issue sigi matangda akoi political party punama na matin pangnaba koi sem sare Mahiroi Robin Hood laikidabasi UCM na nungaitaba phongdorakle thogdodu tasengna thoklomdaba yaba thogdokni haina lawi hauzik Manipurda oirakliba phibamasi government asina miyamna pamba mawongda thabak lokhalaktabadagini Mangzongna na joint committee na bill asigi mayokta makoigi oiba firep lathokraba matungda government na mangzongna na khanaramlabadi misi mina thoklomdabasu yai joint committee na bukhalangliba pointsing adu ningthina phaminaramlaga karamna hapchinba yabage haibadu khanaramlabadi aikoi pumnamaki oina safagani miyamgi democratic oiba khongjang asida security force singnasu ka henna phuba chaiba tawbiganu ningthina miyambu control tawbiu curfew thamjillaga joint committee gi thomi khara fajillaga ihawasi namthaba yaroi masi miyamgi oikrabani miyamgi ihobu namthanabani haiduna UCM gi president Elangum Johnson bu haukiba tangni pangi numidangda chumna wari ama sananabagini haiduna pukhraga lokapta ahing ama phajillaga thamjinba lebak macha tadaba thawng haire Sarkar na miyamgi apambagi mayokta bill pass tawkibana miyam saungnarakpani miyoi khara pharaga ihau namthaba ngamloi haina ipaki chairman Sapamcha Jadumani na phongdokli Kaisam Patilai Badlobasi office ta pangthoki ba paugi mifam amada Jadumani na phongdoki bada miyam na pambadi mapa lamdagi lakpa miyoi singna lamdam asi yosin khigadabadagi kanjanaba hauzik state kharada chanariba Bengal Eastern Frontier Regulation ingchori singamaka chanipal humudra humdoi Manipurda su chanahanbani Sarkar na miyamgi apamba khangna tongan ba ek ama semnana ba honarakpadagi wa chauthorakpani hauzik su sarkar na miyamgi penana ba thabak paikhatpagi mahutta ihau hauriba mi phagatpana kanaba karisu purakloi haike aduna oire phim seida athuma tamda kharibu sing thomi sing khadu matumda miyamna pawi photo ohenna honabana Mapung Phan Bena Manipura in Tapa Doina Yellow Mission Mukana Naiva by Niana Senior Director Gilamadi ISTV na Sinduna Pangthogadoriba ISVS Manipuri Short Fiction Festival Gate Sarukamu Oina Short Film Puthokliba Director Lukananda Ketrimayungi Nawa Aikhoibu Amadi Birendra Salamgi Ma Lehenganu Haiba Film asi utkani Haiba film sing asi ISTV Sangai channel da numidang pung tarukta utkani ISTV Plus dana numidang pung taret makai amadi ISTV 2 da numidang pung mapan da sandokani repeatedly kasoina mathangi numitki ISTV Sangai da ayuk pung mapan ISTV Plus da ayuk pung taramathoi amadi ISTV 2 da ayuk pung nipan da miyamna uba phangbigani Solar energy da based tauba micro spices processing unit ama Nabat ki SDC Rural Innovation Fund gi makhada Tamelong district ki Nungba block ki manungsan ba Balongdai village da hangdokre Thoramatuda Tamelong district ki DCM Luikam Nabat Manipur Regional Office ki GM AC Srivastava Kaugi Assistant Professor NG Joy Kumar Yauna Marilainaba Miyakana Sarugya ke Mafam asida micro spices processing unit ama hangdokpa asina lamdam adongki miyamda khudong saba kaya piragani haina wangangkiba singna phongdokna ke
Sagolbal Naurem Thong Kuman Them Lekai Lesang Them Romida Sahi Kudmangarom Surabi Lesabi Ama Ngarang Midang Pung Nipalom Tabadagi Yumdagi Mafong Kangan Mankre Imung Manungna Tien Basongba Taurongani Haina Ngasi Ayuk Haidopat Lakadra Haina Ngai Badasu Lakidre Nupiasi Kuchungawi Put Manga Wangi Yet Lom Thangba Jinban Mayada Samru Amatungi Purple Machugi Panek Amasetki, Arang Bati Sat Amalitki, Kanaguma Singna Mahak Puteng Narabadi, Mahaki Apokpa El Munindro, mobile number 9426026732, Natraga, Manaknak Police Station Da Pau Pibiu Hari. Robin Hood na Lekidabada Kada Bisnupur District Committee na Yaning Daba Fongdo Kre, Asigumba Police ki Tawong Asibu, Yaning Daba Fongdo Pagaloina na, Masigi Dai Tapumba, Manipur Sarkana, Lofam to Ihari. How's the Sanabagi Pau? Nasigi Sanabagi Pauda Diet amadi nutrition maintain tawrabadi haksang gi phibam phagathan batanatana diabetes ki anaba yauna atai chronic disease sing phanba ngami haina United Gym Manipur Naurem Thongi Chief Instructor S Drubana Network asig sports journalist Boyai Ningthaujamga akhanana unabada phongdokre United Gym Naurem Thong haukiba chahi ing solishngani tarani thoigi June thada establish tawduna chahi ahum mapung phakre Gym masina international amadi national ki thakta masak naiba bodybuilder kaya puthokre Hauzik su bodybuilder sanaroi mapalaiba ki sanaroi yauna punna sanaroi yankai manga training tawre Gym masina sinba height group ki Imphal West District Bodybuilding Championship pangthokraba matungda ani suba oina weight group ta pangthoknaba sem saba loire S Drubana makha taraduna bodybuilding sanabada exercise khakta tawbana tana nutrition su yamna darkar oi Nutrition ki maramda akang ahitana duna chagadaba nutrient amadi protein gi sang chadrabadi haksang gi imbalance oirakpana bodybuilder amagi weight lokthokpa ngamdaba amadi haksang gi imbalance oirakpagi maram oheli diet amadi nutrition asi bodybuilder adugi height weight ki matung inna sijinagadabani haiki nutrition se yam phajana maintain tawba taragadi body sembada yamna awawa leite maramaduna ikona karigumba ikona leina tina narakpa chronic disease lakpa diabetes na singba sigum lakpa myam da so koi diet and nutrition se maintain tawba matamda ikoi fanba ngami India ki Mumbai da pangthokiba World Bodybuilding and Physics Sports da Assam dagi gym masida training tawba bodybuilder sanaroi Rabi marisuba position tabaga loinana Junior Mr. India da su bronze medal okay Arunachal Pradesh dagi gym masida training tawriba Momen na Junior Mr. India da silver amadi Assam gi Dilip na Eastern India da gold medal okay Mr. Moirang Khambagi overall title Lowatanatana National Amadi International ki thakta pangthokpa championship amadi competition singdasu medal kaya logduna lakli Magna makha taraduna gym masina Manipur gi mafam khudingda chatuna bodybuilding sanabada changba yot yaudраbasu free hand exercise khaktana bodybuilder amana Sanaba yagani haibasing training piba oina lekai gi club singa khusamnaraga training piba gi khudong saba sing pigani haiki khalagli ban harol sing nani sagi pakta tawrak pasida khoi khara makai de khoi nisa singa thokpang ngamgadra amadi khoi body building haiba masana sina Manipur da leriba khalagli ban harol sing amadi hachang solba halaman sing sida adumba exercise na sing basing tambiraganda masamu king launa masamu fana hingba yagani highway wakalon da gym se hodok se kibani adu hojik akoi improvement sing lakuna maram oraga akoi national gi thakta international gi thakta achievement kya am lo ngam jarakna hojik tinga ji Manipur gi adumba mingset naiba sanaroi sing puthokna bagi damakta kanna hotna jari Imphal West District Bodybuilding and Fitness Association Sinduna Thasigi Tang Taramathoi Thangjan Mita Pangthokani Tauramba Association Asigi Sahigi Oiba Mifam Lebaki Irang Lebana Matam Khara Yethokli Haina Association Asigi General Secretary R.K. Manisanana Thadorukpa Cherola Manakhangalagli Imphal West District Amateur Bodybuilders Association Sinduna Pangthokani Tauramba Manga Suba Mr. Imphal West District Bodybuilding Championship Lebaki Oiba Irang Lebana Matam Khara Yethokli Hare Association Asina ILPS ke Thodokta Laikidraba
Sapam Robin Hood ki mafamda awaba phongdokpaga loinana laikhidrabagi atmana santi oina isorgi khuyada lairuna ba thongnikhi Manipur CS Association gi miyeng makhada Kanglei CS Academy Yes School Chanokyaton Kolob Imphal West na sinduna sahi tara makhagi tara manga suba second Saturday and second Sunday repeat chess tournament tha sikitang tara mathoi amadi tara ni thoida pangthokani tawramba adu mathangi tha August ta oina pangthoklagani haina Secretary RK Apollo sana mangang na thadorpa cherol amana khangalakli housing asino mage engsagi pawda ICAR lambel pataki phangba pawgi matungina ngasigi khwaidagi saba degree Celsius kunipan dasmik ani khwaidagi ingbana degree Celsius kunithoi dasmik mari nungsita yawba ising manilgi chang ayukta chada marfutaret nungthildana chada humudra taret nongjugi chang senior dasmik ani millimeter ni haujeroi bada maroi bapa mukhana Assembly nongzumi pham ngasi lotion kre ILP gi matang da joint committee ga wari sanaduna warishin ama purakna ba chief minister na house ki khutang da appeal to kre BJP Manipur Pradesh na Assembly session sangdoktuna ILP gi wafam marik chumna khanana ba takshile Governor unaduna hauzik oiriba phibam yengsinana ba haijakre amadi hayeng ayuk pung manga dagi pung tara phawba curfew komthokre miyamna ngasi su mafam kaya da paksana ILP gi khongjang sangshinakhe ngasi goina ISTV na pizaba paw matang solution jare miyeng tabiri ba singbu amuka hanna khurumjare